Hello everyone, ahan maktuda Hira athokpam mayam punamukpu amuka hanna I channel siga taramno oksari. Ngasi aina poriba video content sidi kanagumba akoigi gyan budi yamna leiba adugma mioi singini mayam sum haibet sum chingnabiramani amasum khangbiramani ado ai video content se haujedri mangda mayam phamdai minsing jagada baibu kanagumba I channel siga nauna lakpiriba natraga nauna yengriba singda ai channel se like tobiramu subscribe tobiramu share tobiramu amasung bell icon nambiramu haina masi matang di ahamda I thamjaramge hai ba myu se makoi se akogi number 5 na rule tawe makoi se number 5 se akogi numerology gi term dadi da akogi number 1 dagina akoi number 9 gi manung sida number 5 se akogi master key number ni haina so kone jong khangnei aduna number 5 na rule tawe myu sing se makoi se akoi tarik manga da pokpa tarik 3 da pokpa amasung tarik 9 da pokpa myu sing ni ado poiba si myu sing se makoi se karamba grahana rule tawri natra karam planet rule tawni haibdo madu matang khangdongina si makoi se mercury planet na makoi se rule tawi maram da haragana akoi gi buddha grahana makoi se rule tawi akoi haiba mercury planet se mase kari haiba tare makhan ani sui ko mercury amana akoi gi metal ko mercury metal se akoi gi mayam sum khangbiramni medical science omda akoi medical field la yumi singna mercury se akoi gi ऐसे thermometer da jauba akoi silver color to ni ko haidi ma se any akoi gi ma gi vessel do karimba koi kai ba taraga su mapan da koi chai thok pa taraga su magna haidi any vessel so koi sum adjust to bungam ba pampuram sum adjust to bungam ba do adu do ni akoi gi mercury haiba akoi gi haji metal se ga ani su budana akoi gi mercury planet ko mercury planet se me amna punam khangbiramani akoi gi solar system da haiba tare ko universe solar system da mercury se kwaidagi peak planet ko smallest planet ni adu ma se kwaidagi fastest planet ni haina so okane sum khangnei adugumna haiba myoi ba sing si ko hajiki number 5 na rule tol ba myoi sing se makoi se yam thinna khogi yang ba ko yam thinna khogi quick response to ba adugumba myoi sing so igal makoi se aduna hajiki haiba number 5 na rule tol ba myoi sing se makoi se atopa number na rule to mina myoi sing na haidi makoi ga yang da compare to ba ngamde makoi se jamna intelligence su oi jamna kok leiba su oi aduga jam intellectual su oi aduga any situation da makoi se jamna quick response ba adugumba myoi su oi galli makoi se akoi gi tangdu leita da ba adugumba myoi su oi galli ko yang da haraga fastest haraga akoi gi fastest ai se yang hai se puna makse loina overall na te ko makoi gi brain haiba tare makoi wakhan nom si yam yang ba ko haidi quick response hai do aduga makoi gi physically di makoi se khajitang di lazy oi makoi se khoi gi risk lowuda ki de mi oi adagi number 5 na rule to mi sing se haidi any thabak oi ba taraga su ko esa thabak mo oi tar su makoi se risk lowuda ki gande makoi se jamna flexible oi ko flexible jam oi ba haiba tare ina mamang da haijagi matumda akoi number 4 na rule to mi sing jamna rigid oi ko ling da bi adu mi oi adu number 5 na rule to mi sing jamna flexible oi flexible ai se kamaina oi ga matumda haidi angang amga sahi manga gi angang sahi tara gi angang mu ko se adjust to bungam ni adai di chahi humpu su ba chahi humpu tra su ba mi sing su makoi se sum adjust to ba ngam ba mi sing oi gal makoi se mi ga wai suna ba su yamna pam ba mi oi gal amasung makoi se khogi entertainment pamba mi su oi mi su jam care to galli makoi se khogi asaba thakpa haidi mayam samina thangna su jam pamba mi oi galli aduga makoi kwaidi phabadi makoi gi communication skills ko makoi communication skills se yamna phai amasung makoi gi convincing power haiba tare mi amaga de sama wari am sanabu su ko makoi se convince to wa haiba mi jam thina oi ba haiba tare makoi haji number 5 na rule to mi sing se adi any thabom to mutam da ko adi ni on the convince to mutam da business matter do oigira natraga family matter do oigira adi mana adi convince to se mi se gyan ta han bangam ba haiba tare asigumba mi sing se makoi sing se akoi gi haji gi number 5 na rule to mi sing se makoi se akoi gi materialistic world ha roga di makoi se koi comfortable life ko comfortable life plus koi property yamna leiba adungba oiba adungba pamba mi oi galli hai roga di koi gi yum ma leiba matamda magi yum si surrounding siga hadi mana pamjaba sing haiba tare natraga internally jung gi manung da leiba koi gi sofa khangde fridge khangde tv khangde hadi punna koi gi mayam purmak se magi mamang da leiba ma bu jumjalaga leiba ma bu comfortable fi se adugumba pamba mi oi galli haji gi haiba number 5 na rule to riba
ꯑꯩꯈꯣꯏ ꯇꯥꯔꯤꯛ 5ꯗ ꯄꯣꯛꯏꯕ ꯇꯥꯔꯤꯛ 12ꯗ ꯄꯣꯛꯏꯕ ꯑꯃꯁꯨꯡ ꯇꯥꯔꯤꯛ 16ꯗ ꯄꯣꯛꯏꯕ ꯃꯤꯑꯣꯏꯁꯤꯡꯁꯦ ꯑꯗꯨꯒ ꯀꯣꯏꯕꯁꯨ ꯌꯥꯝꯅ ꯄꯥꯝꯕ ꯃꯤ ꯑꯣꯏꯒꯜꯂꯤ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯃꯈꯣꯏꯁꯦ ꯃꯐꯝ ꯑꯃꯗ ꯀꯣ ꯑꯩꯈꯣꯏꯒꯤ ꯃꯐꯝꯗ ꯇꯪꯗꯨ ꯂꯩꯇꯥꯅ ꯑꯩꯈꯣꯏꯒꯤ ꯂꯩꯕ ꯄꯥꯝꯕ ꯃꯤ ꯑꯣꯏꯒꯟꯗꯦꯀꯣ ꯍꯥꯏꯗꯤ ꯑꯩꯈꯣꯏ ꯀꯔꯤ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏ ꯄ꯭ꯔꯣꯐꯦꯁꯟꯗ ꯑꯣꯏꯕ ꯇꯥꯔꯒꯁꯨ ꯊꯕꯛꯇ ꯑꯣꯏꯕ ꯇꯥꯔꯒꯁꯨ ꯃꯥꯅ ꯀꯔꯤꯒꯨꯝꯕ ꯃꯥꯒꯤ ꯑꯗꯨꯒꯤ ꯄ꯭ꯔꯣꯐꯦꯁꯟꯗꯨꯒ ꯀꯔꯤꯒꯨꯝꯕ ꯀꯝꯐꯣꯔꯇꯦꯕꯜ ꯑꯣꯏꯗ꯭ꯔꯕ ꯀꯔꯤꯒꯨꯝꯕ ꯈꯔ ꯕꯣꯔꯤꯡ ꯆꯨꯕ ꯇꯥꯔꯒꯗꯤ ꯑꯗꯨꯒꯤ ꯄ꯭ꯔꯣꯐꯦꯁꯟꯗꯣ ꯃꯥ ꯔꯤꯖꯥꯏꯟ ꯇꯧꯔꯒ ꯍꯥꯏꯗꯤ ꯑꯇꯣꯞꯄ ꯄ꯭ꯔꯣꯐꯦꯁꯟ ꯑꯃ ꯖꯣꯏꯟ ꯇꯧꯕ ꯑꯗꯨꯒꯨꯝꯕ ꯃꯤꯁꯨ ꯑꯣꯏꯒꯜꯂꯤ ꯃꯈꯣꯏꯁꯦ ꯀꯩꯒꯤꯅꯣ ꯍꯥꯏꯕ ꯃꯇꯝꯗ ꯃꯈꯣꯏꯁꯦ ꯑꯩꯈꯣꯏꯒꯤ ꯗꯦꯂꯤ ꯔꯨꯇꯤꯟ ꯀꯣ ꯗꯦꯂꯤ ꯔꯨꯇꯤꯟꯁꯦ ꯃꯈꯣꯏ ꯗꯦꯂꯤ ꯔꯨꯇꯤꯟ ꯇꯧꯕ ꯑꯗꯩ ꯃꯐꯝ ꯑꯃꯗ ꯑꯩꯈꯣꯏ ꯁꯦꯇꯜ ꯇꯧꯔꯒ ꯂꯩꯕꯁꯦ ꯑꯗꯨꯒꯨꯝꯕ ꯄꯥꯝꯕ ꯃꯤꯑꯣꯏ ꯑꯣꯏꯒꯟꯗꯦ ꯑꯗꯨꯗꯨꯅ ꯍꯥꯏꯔꯤꯕ ꯑꯁꯤꯒꯨꯝꯕ ꯃꯤꯑꯣꯏꯁꯤꯡꯁꯦ ꯀ꯭ꯋꯤꯛ ꯃꯅꯤ ꯀ꯭ꯋꯤꯛ ꯔꯤꯖꯜ ꯍꯥꯏꯕ ꯇꯥꯔꯦ ꯍꯥꯏꯔꯤꯕ ꯅꯝꯕꯔ 5ꯅ ꯔꯨꯜ ꯇꯧꯔꯤꯕ ꯃꯤꯑꯣꯏꯁꯤꯡꯁꯦ ꯃꯈꯣꯏꯁꯦ ꯑꯩꯈꯣꯏꯒꯤ ꯌꯥꯝ ꯆꯦꯂꯦꯟꯖꯤꯡ ꯄꯥꯝꯕ ꯑꯗꯨꯒꯨꯝꯕ ꯃꯤꯑꯣꯏ ꯑꯣꯏꯒꯜꯂꯤ ꯍꯥꯏꯇꯥꯔꯦ ꯃꯈꯣꯏꯁꯦ ꯔꯤꯛꯁ ꯂꯧꯕꯁꯨ ꯀꯤꯗꯦ ꯑꯦꯅꯤ ꯊꯕꯛꯇ ꯔꯤꯛꯁ ꯂꯧꯕ ꯀꯤꯗꯦ ꯃꯈꯣꯏꯅ ꯑꯦꯅꯤ ꯄ꯭ꯔꯣꯐꯦꯁꯟꯗ ꯃꯈꯣꯏꯅ ꯈꯣꯡꯗꯥꯗꯕ ꯇꯥꯔꯒꯁꯨ ꯃꯈꯣꯏꯅ ꯀꯔꯤꯒꯨꯝꯕ ꯈꯣꯡꯗꯥꯔꯨꯕ ꯇꯥꯔꯒꯗꯤ ꯑꯗꯨꯒꯤ ꯄ꯭ꯔꯣꯐꯦꯁꯟꯗꯨꯒ ꯃꯥꯒꯤ ꯑꯍꯩꯕ ꯃꯥꯅ ꯈꯪꯒꯦꯔꯥ ꯈꯪꯉꯣꯏꯒꯦꯔꯥꯀꯣ ꯃꯥꯅ ꯉꯝꯅꯕꯒꯤꯗꯃꯛꯇ ꯃꯥ ꯁꯛꯁꯦꯁ ꯑꯣꯏꯅꯕꯒꯤꯗꯃꯛꯇꯀꯣ ꯑꯗꯨꯒꯤ ꯄ꯭ꯔꯣꯐꯦꯁꯟꯗꯨꯒ ꯃꯥ ꯁꯨꯝ ꯑꯩꯈꯣꯏꯒꯤ ꯃꯥꯡꯖꯤꯜ ꯊꯥꯅ ꯑꯩꯈꯣꯏꯒꯤ ꯈꯣꯡꯖꯪ ꯆꯪꯁꯤꯟꯕ ꯍꯥꯏꯕ ꯇꯥꯔꯦ ꯍꯧꯖꯤꯛ ꯑꯩꯅ ꯍꯥꯏꯖꯈꯤꯕ ꯃꯌꯥꯝꯗꯣ ꯑꯩꯈꯣꯏꯒꯤ ꯅꯝꯕꯔ 5ꯅ ꯔꯨꯜ ꯇꯧꯕ ꯀꯅꯥꯒꯨꯝꯕ ꯇꯥꯔꯤꯛ 5ꯗ ꯄꯣꯛꯄ 12ꯗ ꯄꯣꯛꯄ ꯑꯃꯁꯨꯡ ꯇꯥꯔꯤꯛ 18ꯗ ꯄꯣꯛꯄ ꯃꯤꯑꯣꯏꯁꯤꯡꯒꯤꯅꯤ ꯑꯗꯣ ꯍꯧꯖꯤꯛ ꯑꯩꯅ ꯑꯩꯈꯣꯏꯒꯤ ꯃꯆꯥ ꯇꯥꯅ ꯍꯥꯏꯗꯤ ꯗꯦꯠ 5ꯗ ꯄꯣꯛꯄ ꯃꯤꯑꯣꯏꯁꯤꯡꯒꯤ ꯑꯩꯈꯣꯏꯒꯤ ꯃꯈꯣꯏꯒꯤ ꯄ꯭ꯔꯣꯕ꯭ꯂꯦꯝꯁꯤꯡ ꯍꯥꯏꯕ ꯇꯥꯔꯦꯀꯣ ꯃꯈꯣꯏꯒꯤ ꯄ꯭ꯔꯣꯕ꯭ꯂꯦꯝꯁꯤꯡꯁꯦ ꯀꯃꯥꯏꯅꯁꯨ ꯉꯥꯛꯊꯣꯛꯀꯅꯤ ꯀꯃꯥꯏꯅꯁꯨ ꯐꯒꯅꯤ ꯍꯥꯏꯕꯁꯦ ꯃꯁꯤ ꯈꯔ ꯈꯛꯇꯪ ꯑꯩ ꯄꯟꯖꯒꯦ ꯑꯩꯈꯣꯏꯒꯤ ꯍꯥꯏꯔꯤꯕ ꯗꯦꯠ 5ꯗ ꯄꯣꯛꯏꯕ ꯃꯤꯑꯣꯏꯁꯤꯡꯁꯤꯒꯤ ꯄ꯭ꯔꯣꯕ꯭ꯂꯦꯝꯁꯤꯡꯁꯦ ꯑꯩꯒꯤ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁꯇ ꯑꯩꯅ ꯁꯨꯝ ꯎꯖꯔꯛꯄ ꯃꯇꯝꯗ ꯑꯩꯈꯣꯏꯒꯤ ꯃꯈꯣꯏꯁꯦ ꯃꯤꯒꯤ ꯑꯁꯣꯏꯕ ꯈꯔ ꯁꯨꯝ ꯌꯦꯡꯒꯟꯕ ꯃꯤ ꯁꯨꯝ ꯈꯔꯁꯨ ꯑꯣꯏꯒꯜꯂꯤ ꯀꯣ ꯍꯥꯏꯕꯗꯤ ꯃꯁꯤꯃ ꯍꯥꯏꯔꯦ ꯑꯩꯅ ꯑꯩꯒꯤ ꯚ꯭ꯌꯨꯋꯔꯁꯤꯡꯗ ꯑꯩꯅ ꯋꯥꯔꯧꯕꯤꯅꯣ ꯍꯥꯏꯅ ꯍꯥꯏꯅꯤꯡꯉꯤ ꯀꯩꯒꯤꯅꯣ ꯍꯥꯏꯕꯗ ꯑꯁꯤꯒꯤ ꯄꯣꯠꯁꯤꯅ ꯅꯈꯣꯏꯗ ꯀꯌꯥꯝ ꯊꯤꯅ ꯑꯁꯣꯏꯕ ꯄꯣꯔꯛꯏ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏꯒꯤ ꯃꯤꯒꯤ ꯈꯛꯇꯪ ꯑꯁꯣꯏꯕ ꯈꯪꯗꯦ ꯑꯃ ꯈꯛꯇꯪ ꯌꯦꯡꯕ ꯃꯇꯝꯗ ꯍꯥꯏꯗꯤ ꯅꯪꯒꯤ ꯋꯥꯈꯜꯗꯀꯣ ꯅꯉꯣꯟꯗ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯑꯃ ꯑꯦꯔꯥꯏꯁ ꯂꯥꯛꯀꯅꯤ ꯅꯉꯣꯟꯗ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯑꯃ ꯂꯥꯛꯀꯅꯦꯕ ꯀꯣ ꯅꯉꯣꯟꯗ ꯅꯦꯒꯦꯇꯤꯞ ꯍꯥꯏꯕꯗꯤ ꯅꯦꯒꯦꯇꯤꯞ ꯃꯥꯏꯟꯁꯦꯠ ꯑꯃ ꯅꯉꯣꯟꯗ ꯆꯪꯒꯅꯤ ꯑꯗꯨꯗꯨꯅ ꯅꯈꯣꯏꯗ ꯀꯔꯤꯒꯨꯝꯕ ꯃꯇꯝꯗ ꯀꯥꯟꯅꯕꯁꯨ ꯄꯨꯔꯛꯑꯣꯏ ꯑꯗꯨꯒꯤ ꯁꯔꯨꯛꯄꯨꯗꯤ ꯑꯩꯈꯣꯏꯒꯤ ꯌꯥꯔꯤꯃꯈꯩꯗꯤ ꯑꯩꯈꯣꯏꯒꯤ ꯃꯤꯁꯦ ꯍꯥꯏꯗꯤ ꯑꯐꯕꯔꯣꯝꯗ ꯀꯣ ꯌꯥꯝ ꯃꯅꯨꯡ ꯍꯨꯠꯅ ꯊꯤꯗꯕꯤꯗ ꯍꯥꯏꯗꯤ ꯑꯐꯕꯔꯣꯝꯗ ꯂꯧꯔꯒ ꯍꯥꯏꯗꯤ ꯑꯩꯒꯤ ꯋꯥꯈꯜꯁꯦꯀꯣ ꯑꯗꯨ ꯑꯣꯏꯇꯥꯔꯒꯗꯤ ꯅꯪꯅ ꯗꯁꯥ ꯍꯥꯏꯗꯤ ꯃꯤꯗꯨꯒ ꯋꯥꯔꯤ ꯁꯨꯅꯅꯤꯡꯕ ꯈꯪꯗꯦ ꯅꯠꯇ꯭ꯔꯒ ꯃꯤꯗꯨꯒ ꯇꯤꯟꯅꯅꯤꯡꯕ ꯈꯪꯗꯦ ꯈꯖꯤꯛꯇꯪ ꯑꯣꯏꯁꯨ ꯑꯩꯈꯣꯏꯒꯤ ꯍꯥꯏꯗꯤ ꯑꯐꯕꯔꯣꯝꯗ ꯍꯥꯏꯗꯤ ꯈꯜꯂꯒ ꯍꯥꯏꯗꯤ ꯇꯧꯕꯤꯌꯨ ꯍꯥꯏꯅ ꯑꯁꯤꯃ ꯁꯨꯝ ꯑꯗꯨꯅ ꯑꯁꯤꯒꯤ ꯄ꯭ꯔꯣꯕ꯭ꯂꯦꯝꯁꯦ ꯉꯥꯛꯊꯣꯛꯄꯒꯤꯗꯃꯛꯇ ꯀꯔꯤ ꯇꯧꯕ ꯃꯊꯧ ꯇꯥꯏ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏꯒꯤ ꯌꯥꯔꯤꯃꯈꯩꯗꯤ ꯑꯌꯨꯛꯇ ꯁꯨꯝ ꯃꯣꯔꯅꯤꯡ ꯋꯥꯛꯒꯨꯝꯕ ꯁꯨꯝ ꯆꯠꯄꯤꯌꯨ ꯑꯗꯩꯗꯤ ꯑꯊꯦꯡꯕ ꯃꯇꯝꯗ ꯑꯩꯈꯣꯏꯒꯤ ꯇꯤꯚꯤꯒꯨꯝꯕ ꯃꯣꯕꯥꯏꯜꯒꯨꯝꯕꯁꯦ ꯇꯨꯝꯃꯝꯗꯥꯏꯗ ꯌꯥꯝ ꯀꯟꯅ ꯌꯦꯡꯕꯤꯅꯨ ꯃꯁꯤꯁꯤꯅ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯁꯨꯝ ꯂꯥꯛꯏ ꯍꯥꯏꯕꯗꯤ ꯑꯩꯈꯣꯏꯒꯤ ꯅꯦꯒꯦꯇꯤꯞ ꯃꯥꯏꯟꯁꯦꯀꯣ ꯉꯁꯥꯏꯒꯤ ꯍꯥꯏꯔꯤꯕ ꯅꯝꯕꯔ 5ꯅ ꯔꯨꯜ ꯇꯧꯔꯤꯕ ꯃꯤꯑꯣꯏꯁꯤꯡꯁꯦ ꯍꯥꯏꯗꯤ ꯇꯪꯗꯨ ꯂꯩꯇꯥꯗꯕ ꯃꯣꯏꯗ ꯁꯨꯝ ꯈꯔ ꯂꯩꯕꯅꯤꯅ ꯑꯗꯨꯗꯨꯅ ꯑꯁꯤꯒꯤ ꯑꯦꯗꯚꯥꯏꯁ ꯑꯃ ꯄꯤꯅꯤꯡꯕ ꯍꯥꯏꯕ ꯇꯥꯔꯦ ꯑꯗꯣ ꯃꯔꯛ ꯃꯔꯛꯇ ꯈꯪꯗꯦ ꯑꯩꯒꯤ ꯌꯨꯝ ꯊꯪꯅꯕ ꯑꯉꯥꯡꯁꯤꯡ ꯅꯠꯇ꯭ꯔꯒ ꯑꯩꯒꯤ ꯂꯩꯀꯥꯏꯒꯤ ꯑꯉꯥꯡꯁꯤꯡꯒ ꯍꯥꯏꯗꯤ ꯃꯇꯝ ꯁꯨꯝ ꯍꯥꯏꯗꯤ ꯀꯥꯏꯊꯣꯛꯄꯤꯌꯨ ꯃꯈꯣꯏꯒ ꯁꯨꯝ ꯑꯩꯈꯣꯏꯒꯤ ꯂꯣꯏꯅꯕꯤꯌꯨ ꯍꯥꯏꯅ ꯑꯁꯤꯃꯁꯨ ꯑꯩ ꯁꯖꯦꯁ ꯇꯧꯅꯤꯡꯉꯤ ꯃꯁꯤꯁꯤꯅ ꯀꯔꯤ ꯀꯥꯟꯅꯩ ꯍꯥꯏꯕ ꯃꯇꯝꯗ ꯅꯪꯒꯤ ꯃꯥꯏꯟꯗ ꯏꯝꯕꯦꯂꯦꯟꯁ ꯑꯣꯏꯕ ꯄꯣꯠꯁꯤꯡꯗꯣ ꯈꯖꯤꯛꯇꯪ ꯑꯣꯏꯁꯨ ꯕꯦꯂꯦꯟꯁ ꯄꯨꯔꯛꯄ ꯉꯝꯒꯅꯤ ꯍꯥꯏꯅ ꯃꯁꯤ ꯑꯦꯗꯚꯥꯏꯁ ꯑꯃ ꯄꯤꯅꯤꯡꯉꯤ ꯑꯗꯨꯒ ꯑꯃꯅ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣ ꯇꯧꯕꯤꯅꯨ ꯍꯥꯏꯗꯤ ꯃꯤꯉꯣꯟꯗ ꯑꯐꯕ ꯑꯣꯄꯤꯅꯤꯌꯟ ꯄꯤꯕꯤꯌꯨ ꯀꯣ ꯐꯠꯇꯕ ꯑꯣꯄꯤꯅꯤꯌꯟ ꯄꯤꯕꯤꯅꯨ ꯃꯤ ꯑꯃ ꯂꯣꯏꯅꯕ ꯃꯇꯝꯗꯁꯨ ꯑꯗꯩꯗꯤ ꯌꯥꯔꯤꯃꯈꯩꯗꯤ ꯏꯁꯥꯒꯤ ꯄ꯭ꯔꯣꯐꯤꯠ ꯌꯦꯡꯕꯤꯅꯨ ꯀꯣ ꯏꯁꯥꯒꯤ ꯄ꯭ꯔꯣꯐꯤꯠꯇꯁꯨ ꯌꯦꯡꯕꯤꯅꯨ ꯃꯤꯒꯤꯁꯨ ꯁꯨꯝ ꯈꯔ ꯌꯦꯡꯕꯤꯌꯨ ꯍꯥꯏꯅ ꯃꯁꯤ ꯃꯇꯪꯗꯤ ꯑꯩꯅ ꯑꯩꯈꯣꯏꯒꯤ ꯇꯥꯔꯤꯛ 5ꯗ ꯄꯣꯛꯄ ꯃꯤꯑꯣꯏꯁꯤꯡꯗ ꯑꯁꯤꯃꯇꯪꯗꯤ ꯑꯩꯅ ꯑꯦꯗꯚꯥꯏꯁ ꯄꯤꯅꯤꯡꯉꯤ ꯍꯧꯖꯤꯛ ꯇꯥꯔꯤꯛ 13ꯗ ꯄꯣꯛꯄ ꯃꯤꯑꯣꯏꯁꯤꯡꯁꯤꯒꯤ ꯀꯣ ꯇꯥꯔꯤꯛ 13ꯁꯦ ꯑꯩꯈꯣꯏꯒꯤ 1ꯒ 3ꯒ ꯇꯤꯡꯁꯤꯜꯂꯒ ꯑꯩꯈꯣꯏꯒꯤ ꯍꯧꯖꯤꯛꯀꯤ ꯅꯝꯕꯔ 5ꯁꯦ ꯊꯣꯛꯏꯅꯤꯀꯣ ꯑꯗꯨꯗꯨꯅ ꯍꯥꯏꯕꯗꯤ ꯅꯝꯕꯔ 1ꯁꯤꯅ ꯀꯅꯥꯅꯣ ꯅꯝꯕꯔ 1ꯁꯦ ꯑꯩꯈꯣꯏꯒꯤ ꯅꯨꯃꯤꯠ ꯀꯣ ꯁꯨꯔꯖ ꯒ꯭ꯔꯍꯅ ꯔꯨꯜ ꯇꯧꯋꯦ ꯑꯗꯨꯒ ꯅꯝꯕꯔ 4ꯁꯤꯅ ꯀꯅꯥꯅ ꯔꯨꯜ ꯇꯧꯋꯦ ꯍꯥꯏꯕꯗ ꯔꯥꯍꯨꯅ ꯔꯨꯜ ꯇꯧꯋꯦ ꯑꯗꯨꯗꯨꯅ ꯍꯥꯏꯔꯤꯕ ꯁꯨꯔꯖ ꯒ꯭ꯔꯍꯒ ꯉꯁꯥꯏꯒꯤ ꯔꯥꯍꯨꯅ ꯔꯨꯜ ꯇꯧꯕꯅꯤꯅ ꯃꯁꯤꯒꯨꯝꯕ ꯃꯤꯑꯣꯏꯁꯤꯡꯁꯦ ꯍꯥꯏꯗꯤ ꯅꯨꯡꯒꯤ ꯑꯣꯏꯕꯀꯣ ꯅꯨꯡꯒꯤ ꯑꯣꯏꯕ ꯑꯩꯈꯣꯏꯒꯤ ꯃꯦꯟ ꯇꯥꯗꯕ ꯀꯟꯐ꯭ꯌꯨꯖꯟ ꯈꯔ ꯁꯨꯝ ꯂꯩꯒꯜꯂꯤ ꯑꯁꯤꯒꯨꯝꯕ ꯃꯤꯑꯣꯏꯁꯤꯡꯁꯦ ꯍꯧꯖꯤꯛꯀꯤ ꯇꯥꯔꯤꯛ 13ꯗ ꯄꯣꯛꯏꯕ ꯃꯤꯑꯣꯏꯁꯤꯡꯁꯦ ꯀꯔꯤꯒꯤꯅꯣ ꯍꯥꯏ ꯃꯇꯝꯗ ꯅꯝꯕꯔ 1ꯁꯤꯗꯤ ꯌꯥꯝꯅ ꯐ꯭रीꯗꯝ ꯑꯣꯏꯕ ꯑꯗꯨꯒꯨꯝꯕ ꯅꯝꯕꯔꯅꯦ ꯑꯗꯨꯒ ꯅꯝꯕꯔ 4ꯁꯤꯅ ꯑꯩꯈꯣꯏꯒꯤ ꯈꯤꯇꯪ ꯑꯩꯈꯣꯏꯒꯤ ꯀꯥꯔꯟ ꯈꯔ ꯇꯧꯕ ꯀꯣ
ꯍꯥꯏꯗꯤ ꯀꯥꯔꯟ ꯈꯔ ꯇꯧꯕ ꯅꯝꯕꯔ ꯍꯥꯏꯕ ꯇꯥꯔꯦ ꯔꯥꯍꯨꯁꯦ ꯈꯔ ꯑꯩꯈꯣꯏꯒꯤ ꯈꯔ ꯁꯥꯊꯤꯕ ꯅꯝꯕꯔꯁꯨ ꯈꯔ ꯑꯣꯏꯕ ꯍꯥꯏꯕ ꯇꯥꯔꯦ ꯃꯗꯨꯗꯅ ꯉꯁꯥꯏꯒꯤ ꯅꯨꯃꯤꯠꯁꯤꯒ ꯑꯩꯈꯣꯏꯒꯤ ꯔꯥꯍꯨꯅ ꯈꯨꯝꯖꯤꯟꯕ ꯇꯥꯔꯒꯗꯤ ꯑꯩꯈꯣꯏꯒꯤ ꯃꯇꯥꯡꯗ ꯁꯨꯝ ꯒ꯭ꯔꯍꯟ ꯂꯥꯛꯄ ꯍꯥꯏꯕ ꯇꯥꯔꯦꯀꯣ ꯒ꯭ꯔꯍꯟ ꯂꯥꯛꯄꯒꯤ ꯐꯤꯕꯝ ꯁꯨꯝ ꯈꯔ ꯑꯣꯏꯕ ꯍꯥꯏꯕ ꯇꯥꯔꯦ ꯍꯥꯏꯗꯤ ꯗꯦꯠ ꯑꯩꯈꯣꯏ 14ꯗ ꯄꯣꯛꯏꯕ ꯇꯥꯔꯤꯛ 14ꯗ ꯄꯣꯛꯏꯕ ꯃꯤꯑꯣꯏꯁꯤꯡꯁꯦ ꯑꯗꯨꯅ ꯀꯥꯟꯅꯗꯕ ꯄꯣꯠꯇ ꯑꯩꯈꯣꯏꯒꯤ ꯀꯟꯐ꯭ꯌꯨꯖꯟ ꯁꯨꯝ ꯂꯩꯕ ꯍꯥꯏꯕ ꯇꯥꯔꯦꯀꯣ ꯍꯥꯏꯗꯤ ꯑꯩꯁꯦ ꯇꯧꯁꯤꯔꯥ ꯇꯧꯔꯣꯏꯁꯤꯔꯥ ꯑꯁꯤꯅ ꯐꯒꯗ꯭ꯔꯥ ꯑꯁꯤ ꯐꯔꯣꯏꯗ꯭ꯔꯥ ꯍꯥꯏꯕ ꯑꯗꯨꯒꯨꯝꯕ ꯁꯨꯝ ꯀꯟꯐ꯭ꯌꯨꯖꯟꯗ ꯁꯨꯝ ꯈꯔ ꯃꯔꯛ ꯀꯟꯐ꯭ꯌꯨꯖꯟꯁꯦ ꯑꯩꯈꯣꯏ ꯕꯦꯔꯥ ꯈꯔ ꯊꯥꯡꯕ ꯍꯥꯏꯕ ꯇꯥꯔꯦ ꯑꯗꯨꯗꯨꯅ ꯌꯥꯔꯤꯃꯈꯩꯗꯤ ꯑꯁꯤꯒꯨꯝꯕ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯃꯌꯥꯝꯁꯦ ꯈꯤꯇꯪ ꯅꯥꯊꯩꯅ ꯊꯝꯕꯤꯔꯒ ꯍꯥꯏꯗꯤ ꯑꯩꯅ ꯇꯧꯒꯗꯕ ꯊꯕꯛꯇꯣ ꯑꯗꯣ ꯁꯨꯝ ꯃꯥꯏ ꯑꯣꯟꯁꯤꯜꯂ ꯁꯨꯝ ꯇꯧꯕꯤꯌꯨ ꯍꯥꯏꯅ ꯑꯁꯤꯃ ꯑꯦꯗꯚꯥꯏꯁ ꯄꯤꯅꯤꯡꯉꯤ ꯑꯗꯨꯅ ꯗꯦꯠ 14ꯗ ꯄꯣꯛꯏꯕ ꯃꯤꯑꯣꯏꯁꯤꯡꯁꯦ ꯃꯈꯣꯏꯁꯦ ꯑꯩꯈꯣꯏꯒꯤ ꯐ꯭ꯌꯨꯆꯔꯒꯤ ꯍꯥꯏꯕ ꯇꯥꯔꯦꯀꯣ ꯐ꯭ꯌꯨꯆꯔꯒꯤ ꯁꯨꯝ ꯈꯔ ꯎꯕ ꯈꯪꯕ ꯉꯝꯕ ꯑꯗꯨꯒꯨꯝꯕ ꯃꯤꯑꯣꯏꯁꯨ ꯑꯣꯏꯒꯜꯂꯤꯀꯣ ꯑꯗꯣ ꯑꯗꯨ ꯑꯣꯏꯕ ꯈꯪꯕ ꯉꯝꯃꯤ ꯍꯥꯏꯕ ꯇꯥꯔꯒꯁꯨ ꯃꯇꯥꯡꯗ ꯉꯁꯥꯏꯒꯤ ꯔꯥꯍꯨꯅ ꯃꯈꯣꯏꯗ ꯑꯩꯈꯣꯏꯒꯤ ꯅꯦꯒꯦꯇꯤꯞ ꯁꯦꯟꯁ ꯑꯃꯀꯣ ꯍꯥꯏꯗꯤ ꯅꯦꯒꯦꯇꯤꯞ ꯁꯦꯟꯁꯁꯦ ꯔꯥꯍꯨꯒꯤ ꯀꯩꯅꯣꯁꯤꯅ ꯍꯥꯏꯗꯤ ꯃꯥꯒꯤ ꯃꯔꯨꯝ ꯁꯦꯗꯣ ꯍꯥꯏꯕ ꯇꯥꯔꯦꯀꯣ ꯑꯗꯨꯅ ꯃꯇꯥꯡꯗ ꯁꯨꯝ ꯃꯈꯣꯏꯗ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯁꯨꯝ ꯄꯤ ꯍꯥꯏꯗꯤ ꯇꯧꯒꯗꯕ ꯑꯩꯒꯤ ꯐ꯭ꯌꯨꯆꯔ ꯑꯩꯅ ꯈꯪꯕ ꯇꯥꯔꯒꯁꯨ ꯍꯥꯏꯗꯤ ꯉꯁꯥꯏ ꯋꯥꯈꯟꯁꯦ ꯈꯟꯖꯥꯅ ꯂꯩꯕ ꯄꯣꯠꯇꯣ ꯑꯗꯨꯗꯨꯅ ꯉꯁꯥꯏꯒꯤ ꯃꯥꯅ ꯇꯧꯒꯗꯕ ꯊꯕꯛꯁꯦꯀꯣ ꯁꯨꯝ ꯈꯨꯔꯧ ꯊꯥꯡꯉ ꯂꯩꯕ ꯍꯥꯏꯕ ꯇꯥꯔꯦ ꯑꯗꯨꯅ ꯃꯃꯥꯡꯗ ꯑꯩꯅ ꯍꯥꯏꯖꯈꯤꯕ ꯑꯗꯨꯃꯥꯏꯅ ꯌꯥꯔꯤꯃꯈꯩꯗꯤ ꯑꯁꯤꯒꯤ ꯇꯧꯔꯤꯕ ꯃꯥꯒꯤ ꯅꯦꯒꯦꯇꯤꯞ ꯑꯣꯏꯔꯤꯕ ꯋꯥꯈꯜꯂꯣꯟ ꯆꯪꯉꯛꯏꯕꯁꯤꯡꯁꯦ ꯃꯇꯝ ꯑꯃꯗ ꯅꯥꯀꯟ ꯑꯃ ꯊꯝꯕꯤꯔꯒ ꯅꯪꯅ ꯇꯧꯒꯗꯕ ꯊꯕꯛ ꯅꯪꯅ ꯇꯧꯒꯗꯕ ꯊꯕꯛꯁꯤ ꯃꯌꯥꯝꯗꯣ ꯑꯗꯨꯒ ꯃꯥꯏ ꯑꯣꯟꯁꯤꯟꯅ ꯇꯧꯕꯤꯌꯨ ꯍꯥꯏꯅ ꯃꯁꯤꯃ ꯍꯥꯏꯅꯤꯡꯉꯤ ꯑꯗꯨ ꯑꯣꯏꯕ ꯇꯥꯔꯒꯗꯤ ꯅꯪ ꯃꯥꯏ ꯁꯣꯏꯅ ꯄꯥꯛꯀꯅꯤ ꯅꯪ ꯊꯕꯛ ꯇꯧꯔꯤꯁꯨ ꯃꯪꯒꯣꯜ ꯑꯣꯏꯒꯅꯤ ꯍꯥꯏꯅ ꯃꯁꯤꯃ ꯍꯥꯏꯖꯅꯤꯡꯉꯤ ꯇꯥꯔꯤꯛ 34ꯗ ꯄꯣꯛꯄ ꯃꯤꯑꯣꯏꯁꯤꯡꯒꯤ ꯑꯦꯗꯚꯥꯏꯁ ꯑꯃꯈꯛꯁꯨ ꯑꯩ ꯄꯤꯅꯤꯡꯉꯤ ꯑꯩꯈꯣꯏꯒꯤ ꯏꯁꯤꯡꯒꯨꯝꯕ ꯃꯩꯒꯨꯝꯕ ꯀꯣ ꯅꯠꯇ꯭ꯔꯒ ꯑꯦꯛꯁꯤꯗꯦꯟꯒꯨꯝꯕ ꯀꯣ ꯃꯁꯤ ꯁꯨm ꯈꯔ ꯆꯦꯛꯁꯤꯟꯕꯤꯌꯨ ꯍꯥꯏꯅ ꯑꯩ ꯁꯨꯝ ꯍꯥꯏꯖꯅꯤꯡꯉꯤ ꯀꯩꯒꯤꯅꯣ ꯍꯥꯏꯕ ꯃꯇꯝꯗ ꯅꯣꯏꯒꯤ ꯂꯥꯏꯐꯁꯦ ꯀꯣ ꯑꯅꯝꯕ ꯃꯇꯝꯗ ꯃꯔꯛꯇ ꯑꯩꯈꯣꯏꯒꯤ ꯔꯥꯍꯨꯅ ꯑꯩꯈꯣꯏꯒꯤ ꯃꯥꯒꯤ ꯀꯩꯅꯣ ꯍꯥꯏꯕ ꯇꯥꯔꯦ ꯔꯥꯍꯨꯒꯤ ꯃꯃꯤ ꯇꯥꯕ ꯍꯥꯏꯕ ꯇꯥꯔꯦ ꯑꯗꯨꯅ ꯁꯨꯝ ꯑꯗꯨꯒꯨꯝꯕ ꯑꯩꯈꯣꯏ ꯅꯦꯆꯔꯦꯜ ꯀꯂꯥꯃꯤꯇꯤꯁ ꯍꯥꯏꯕ ꯇꯥꯔꯦꯀꯣ ꯅꯦꯆꯔꯦꯜ ꯀꯂꯥꯃꯤꯇꯤꯁ ꯔꯣꯝꯗ ꯍꯥꯏꯔꯒꯦꯀꯣ ꯁꯨꯝ ꯈꯔ ꯆꯦꯛꯁꯤꯟꯕꯤꯌꯨ ꯍꯥꯏꯅ ꯁꯨꯝ ꯍꯥꯏꯅꯤꯡꯉꯤ ꯑꯗꯨꯅꯇꯗꯤ ꯅꯈꯣꯏꯁꯦ ꯌꯥꯝ ꯊꯤꯅ ꯍꯥꯏꯗꯤ ꯌꯥꯝꯅ ꯏꯝꯄ꯭ꯔꯦꯁꯤꯞ ꯄꯔꯁꯟ ꯍꯥꯏꯕ ꯇꯥꯏꯀꯣ ꯄ꯭ꯂꯁ ꯅꯈꯣꯏꯁꯦ ꯃꯤ ꯄꯨꯝꯅꯃꯛꯁꯦ ꯏꯝꯄ꯭ꯔꯦꯁ ꯇꯧꯕ ꯉꯝꯕ ꯃꯤꯑꯣꯏ ꯑꯃꯁꯨ ꯑꯣꯏꯒꯜꯂꯤ ꯍꯥꯏꯅ ꯃꯁꯤꯃꯁꯨ ꯍꯥꯏꯅꯤꯡꯉꯤ ꯍꯧꯖꯤꯛꯀꯤ ꯇꯥꯡ 34ꯗ ꯄꯣꯛꯏꯕ ꯃꯤꯑꯣꯏꯁꯤꯡꯁꯦ ꯍꯧꯖꯤꯛ ꯇꯥꯔꯤꯛ 22ꯗ ꯄꯣꯛꯄ ꯃꯤꯑꯣꯏꯁꯤꯡꯒꯤ ꯁꯨꯝ ꯑꯩ ꯈꯔ ꯄꯟꯖꯔꯛꯀꯦ ꯇꯥꯔꯤꯛ 22ꯗ ꯄꯣꯛꯄ ꯍꯥꯏꯕꯁꯦ ꯇꯥꯔꯤꯛ 22ꯁꯦ ꯍꯥꯏꯗꯤ 2ꯒ 3ꯒꯅ ꯁꯦꯝꯕꯅꯦꯀꯣ ꯍꯥꯏꯗꯤ 2ꯁꯤꯅ ꯅꯝꯕꯔ 2ꯁꯤꯅ ꯑꯩꯈꯣꯏꯒꯤ ꯆꯟꯗ꯭ꯔ ꯒ꯭ꯔꯍꯅ ꯔꯨꯜ ꯇꯧꯏ ꯑꯗꯩꯗꯤ ꯅꯝꯕꯔ 3ꯁꯤꯅ ꯑꯩꯈꯣꯏꯒꯤ ꯒꯨꯔꯨ ꯒ꯭ꯔꯍꯅ ꯔꯨꯜ ꯇꯧꯏ ꯑꯗꯣ ꯃꯈꯣꯏꯁꯦ ꯌꯥꯝ ꯐꯕ ꯑꯩꯈꯣꯏꯒꯤ ꯑꯦꯅꯔꯖꯤꯅꯤ ꯍꯥꯏꯕ ꯇꯥꯔꯦꯀꯣ ꯑꯁꯤꯒꯤ ꯍꯧꯖꯤꯛ ꯇꯥꯔꯤꯛ 22ꯗ ꯄꯣꯛꯄ ꯃꯤꯑꯣꯏꯁꯤꯡꯁꯦ ꯃꯈꯣꯏꯁꯦ ꯑꯩꯈꯣꯏꯒꯤ ꯊꯕꯛ ꯑꯃ ꯇꯧꯕ ꯃꯇꯝꯗꯁꯨ ꯁꯛꯁꯦꯁꯁꯦ ꯌꯥꯝꯅ ꯏꯖꯤ ꯁꯛꯁꯦꯁ ꯌꯥꯝ ꯂꯥꯏꯅ ꯁꯛꯁꯦꯁ ꯑꯣꯏꯕ ꯉꯝꯃꯤ ꯃꯈꯣꯏꯁꯦ ꯍꯧꯖꯤꯛꯀꯤ ꯍꯥꯏꯔꯤꯕ ꯇꯥꯔꯤꯛ 22ꯗ ꯄꯣꯛꯄ ꯃꯤꯑꯣꯏꯁꯤꯡꯁꯦ ꯍꯥꯏꯔꯤꯕ ꯉꯁꯥꯏꯒꯤ ꯅꯝꯕꯔ 5ꯅ ꯔꯨꯜ ꯇꯧꯕꯗ ꯑꯩꯈꯣꯏꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯐꯕ ꯅꯝꯕꯔ ꯍꯥꯏꯕ ꯇꯥꯔꯦꯀꯣ ꯑꯗꯨ ꯇꯥꯔꯤꯛ 22ꯁꯦ ꯈ꯭ꯋꯥꯏꯗꯒꯤ ꯐꯕ ꯅꯝꯕꯔꯅꯤ ꯍꯥꯏꯅꯁꯨ ꯂꯧꯏ ꯃꯈꯣꯏꯁꯦ ꯌꯥꯝ ꯊꯤꯅꯁꯨ ꯏꯟꯇꯦꯂꯤꯖꯦꯟ ꯑꯣꯏ ꯊꯕꯛ ꯑꯅꯧꯕ ꯑꯃ ꯑꯩꯈꯣꯏꯒꯤ ꯄꯨꯟꯁꯤꯗ ꯑꯩꯈꯣꯏꯒꯤ ꯃꯥꯏ ꯄꯥꯛꯅꯕꯒꯤꯗꯃꯛꯇ ꯍꯥꯏꯗꯤ ꯈꯣꯡꯊꯥꯡ ꯑꯃ ꯂꯧꯕꯁꯦ ꯑꯁꯤꯒꯨꯝꯕ ꯃꯤꯑꯣꯏꯁꯨ ꯑꯣꯏꯒꯜꯂꯤꯀꯣ ꯃꯈꯣꯏꯁꯦ ꯑꯩꯈꯣꯏꯒꯤ ꯑꯣꯄꯣꯖꯤꯠ ꯁꯦꯛꯁ ꯍꯥꯏꯕ ꯇꯥꯔꯦꯀꯣ ꯑꯩꯈꯣꯏꯒꯤ ꯅꯨꯄꯥ ꯑꯣꯏꯔꯒꯅ ꯅꯨꯄꯤꯗꯒꯤ ꯀꯥꯟꯅꯕ ꯐꯪꯕ ꯑꯗꯩꯗꯤ ꯅꯨꯄꯤ ꯑꯣꯏꯔꯒꯅ ꯅꯨꯄꯥꯗꯒꯤ ꯀꯥꯟꯅꯕ ꯐꯪꯕ ꯑꯗꯨꯒꯨꯝꯕ ꯃꯤꯑꯣꯏꯁꯨ ꯑꯣꯏꯒꯜꯂꯤ ꯃꯈꯣꯏꯁꯦ ꯑꯗꯩꯗꯤ ꯃꯈꯣꯏꯁꯦ ꯀꯔꯤ ꯍꯥꯏꯇꯥꯔꯦ ꯐ꯭ꯔꯦꯟ ꯁꯥꯔꯀꯜꯗ ꯑꯣꯏꯕ ꯇꯥꯔꯒꯁꯨ ꯃꯈꯣꯏꯁꯦ ꯈ꯭ꯋꯥꯏꯗꯒꯤ ꯁꯛꯁꯦꯁ ꯑꯣꯏꯕ ꯌꯥꯝꯅ ꯁꯛꯁꯦꯁ ꯑꯣꯏꯕ ꯑꯗꯩꯗꯤ ꯃꯤꯡꯆꯠ ꯂꯩꯕ ꯑꯃꯁꯨꯡ ꯃꯤꯡꯆꯠ ꯑꯩꯈꯣꯏ ꯃꯤꯡꯊꯣꯟ ꯐꯪꯕ ꯑꯗꯨꯒꯨꯝꯕ ꯃꯤꯁꯨ ꯑꯣꯏꯒꯜꯂꯤ ꯃꯈꯣꯏꯁे ꯑꯗꯨꯅ ꯗꯦꯠ 23ꯗ ꯄꯣꯛꯏꯕ ꯃꯤꯑꯣꯏꯁꯤꯡꯁꯦ ꯑꯁꯤꯁꯤꯒ ꯑꯩ ꯑꯦꯗꯚꯥꯏꯁ ꯃꯆꯥ ꯑꯃꯇꯪꯗꯤ ꯄꯤꯅꯤꯡꯉꯤ ꯑꯦꯗꯚꯥꯏꯁ ꯃꯆꯥꯁꯦ ꯀꯩꯅꯣ ꯍꯥꯏꯕ ꯃꯇꯝꯗ ꯅꯈꯣꯏꯁꯦ ꯑꯩꯈꯣꯏꯒꯤ ꯅꯝꯕꯔ 2ꯒ ꯄ꯭ꯂꯁ ꯑꯗꯩ ꯅꯝꯕर 3ꯒꯅ ꯄꯨꯜꯂꯒ ꯁꯦꯝꯕ ꯑꯗꯨꯒꯨꯝꯕ ꯅꯝꯕꯔ ꯑꯃ ꯑꯣꯏꯕꯅꯤꯅ ꯍꯥꯏꯗꯤ ꯅꯈꯣꯏꯁꯦ ꯃꯇꯥꯡꯗ ꯅꯈꯣꯏꯁꯦ ꯈꯔ ꯃꯨꯗꯤ ꯑꯣꯏꯒꯅꯤꯀꯣ ꯅꯣꯏꯒꯤ ꯃꯨꯗꯁꯦ ꯑꯞ ꯑꯦꯟ ꯗꯥꯎꯟ ꯁꯨꯝ ꯈꯔ ꯂꯩꯒꯅꯤ ꯑꯁꯤꯒꯤ ꯄꯣꯠꯁꯤꯅ ꯀꯔꯤ ꯑꯣꯏ ꯍꯥꯏꯕ ꯃꯇꯝꯗ ꯅꯣꯏꯅ ꯊꯕꯛ ꯑꯃ ꯇꯧꯕ ꯃꯇꯝꯗꯁꯨ ꯑꯩꯈꯣꯏ ꯗꯤꯁꯤꯖꯟꯁꯦ ꯁꯠ ꯂꯥꯎꯅ ꯂꯧꯔꯒ ꯍꯥꯏꯗꯤ ꯀ꯭ꯋꯤꯛ ꯔꯦꯁꯄꯣꯟꯁ ꯑꯩꯅ ꯃꯥꯡꯗ ꯅꯈꯣꯏꯁꯦ ꯌꯥꯝꯅ ꯀ꯭ꯋꯤꯛ ꯔꯦꯁꯄꯣꯟꯁ ꯇꯧꯏ ꯈꯣꯠꯂꯦꯅ ꯍꯥꯏꯕꯁꯦ ꯃꯁꯤꯒꯤ ꯄꯣꯠꯁꯦ ꯈꯤꯇꯪ ꯑꯩꯈꯣꯏ ꯇꯞꯊꯕꯤꯌꯨ ꯍꯥꯏꯇꯥꯔꯦ ꯈꯤꯇꯪ ꯀꯥꯝ ꯑꯦꯟ ꯄꯦꯁꯦꯟꯁ ꯍꯥꯏꯕ ꯇꯥꯔꯦꯀꯣ ꯈꯤꯇꯪ ꯇꯞꯊꯕꯤꯌꯨꯀꯣ ꯑꯗꯩ ꯀꯔꯤꯒꯨꯝꯕ ꯍꯥꯏꯗꯤ ꯅꯈꯣꯏꯅ ꯗꯤꯁꯤꯖꯟ ꯂꯧꯔꯤꯃꯦꯅ ꯁꯠ ꯂꯥꯎꯅ ꯂꯧꯔꯒ ꯑꯩꯈꯣꯏꯒꯤ ꯀꯣꯟꯅ ꯑꯃꯨꯛ ꯑꯗꯨꯒꯤ ꯄꯣꯠꯇꯨꯅ ꯑꯁꯣꯏꯕ ꯂꯥꯛꯑꯒ ꯅꯣꯏꯗ ꯌꯥꯝ ꯀꯟꯅ ꯍꯥꯏꯗꯤ ꯅꯨꯡꯉꯥꯏꯇꯕ ꯔꯤꯌꯦꯂꯥꯏꯁ ꯑꯃ ꯑꯣꯏꯕꯗꯣ ꯃꯗꯨꯒꯨꯝꯕ ꯁꯨꯝ ꯑꯣꯏꯔꯛꯀꯅꯤ ꯍꯥꯏꯗꯅꯀꯣ ꯑꯁꯤꯒꯤ ꯑꯦꯗꯚꯥꯏꯁ ꯑꯃ ꯄꯤꯅꯤꯡꯉꯤ ꯑꯗꯨꯅ ꯌꯥꯔꯤꯃꯈꯩꯗꯤ ꯅꯣꯏꯅ ꯊꯕꯛ ꯇꯧꯕ ꯃꯇꯝꯗ ꯈꯤꯇꯪ ꯇꯞꯊꯔꯒ ꯍꯥꯏꯗꯤ ꯇꯞꯅ ꯁ꯭ꯇꯦꯞ ꯕꯥꯏ ꯁ꯭ꯇꯦꯞ ꯇꯧꯔꯒ ꯌꯥꯝ ꯊꯤꯅ ꯈꯟꯊꯔꯒ ꯇꯧꯕꯤꯌꯨ ꯑꯗꯨ ꯑꯣꯏꯇꯥꯔꯒꯗꯤ ꯅꯣꯏꯗ ꯑꯃꯥꯡꯕꯁꯨ ꯑꯣꯏꯔꯣꯏ ꯄ꯭ꯂꯁ ꯅꯣꯏꯗ ꯍꯥꯏꯗꯤ ꯀꯥꯟꯅꯕꯁꯨ ꯁꯛꯁꯦꯁꯁꯨ ꯑꯣꯏꯒꯅꯤ ꯍꯥꯏꯅ ꯃꯁꯤꯒꯤ ꯑꯦꯗꯚꯥꯏꯁ ꯑꯃ ꯄꯤꯅꯤꯡꯉꯤ ꯑꯗꯨꯒꯩꯗꯤ ꯑꯦꯗꯚꯥꯏꯁ ꯑꯃꯅ ꯑꯩꯈꯣꯏꯒꯤ
नखोई से यामना यांगबा अखोगी म्योई सिंग ओइबनी को याम यांगबा प्लानेट ना रूल तौना पोप म्योई सिंग ओइबनीना नखोई ना यांग इबदो आइना नखोई लोइनरिबा नखोई मरुम पांग खंगदे नखोई सब मानना खोंगथांग सब मानना थांगो हाइदना नखोई फोर्स तौबिगेनु को आइबदि म्योई बस लोइना माना पोंते नंग यांग इबदो आइना नंग खंग इबदो आइना मखोई लोइना खंगमोय अदुना यारि मखैदि मखोई लोइनरगा सुम चमिनौ हाइना मसी एडवाइस मसो आइना पिनिंग अखोई नंबर 5 रूल तौरगा पोइब म्योइसिंग अखोई तारीख 5 पोकपा अदोइदि तारीख 3 पोकपा तारीख 9 पोकपा म्योइसिंग से मखोई पुकनिंग से फादनबैदमक्ता आई करी करिगुममा आई नखोइदा एडवाइस अम पिनिंग बाइबु यारि मखैदि अखोई ग्रीन इमरेल हाइबा तारे को अखोई केनो दा हारगा हिंदी दा हारगा पन्ना हाइजु खंगनबा को हाइदि आई सम उचरगे को आई गुदब सी ग्रीन से सी पन्ना से मसी से सिव्यू को मसी से सिब तारगदी नोगी पुंगदा लैताद्रिबा अदुगुम गैनो म्यामदो हाबदि मसी स्टोन जिना खजिक्तंग ओसु फादब बैलेंस तोबंग इम्बैलेंस ओरिबनो खोगी वाखनोंदो बैलेंस ओइबंगम गनी हाइदना को असिगी कनो से मसी नबा तारग बैलेंस ओइबंग गनी हाइना मसी सजेशन से आइना नखोइदा पिनिंग हौजिक नंबर 5 ना रूल तोरिबा म्योई सिंगसी मखोगी प्रोफेशन से आई हाइपितंग पंजरंगे मखोगी प्रोफेशन दी पुरमक्का प्रोफेशन पुरमक्का लोइना हाइदि चानै को मखोजे बैलेंस नंबर निना अदुदना प्रोफेशन पुरमक्ता लोइन चानै बिजनेस तौगेरा नत्रगा गवर्नमेंट सर्विस तौगेरा एनी प्रोफेशन दा लोइना चानै हाइना मसी माई पंजनेंगी मखोई प्रोफेशन दा हौजी मखोगी लकी कलर्स हाइबा तारे मखोई लकी कलर्स सिदी ख्वाइदि फबसिदि खो ग्रीन को ग्रीन से जाम फै मखोई याम थिन चानै अदुगा व्हाइट चानै रेड सु चानै ऑरेंज सु लोइन चानै अदो मखोई चानादबा अनलकी कलर हाइ तारगदि ब्लैक से तनी को मखोई चानाद्रि से अतैदि लोइन चानै हाजिकी नंबर 5 ना रूल तौ म्योइसिंग से अमुका मखोई अखोई लकी नंबर सिंग हाइबा तारे को लकी नंबर सिसु मखोई से अखोई मास्टर अखोई बैलेंस को मास्टर की नंबर हाइबा तारे को नंबर 5 से को अदुदना मखोई लकी कलर हाइबलिटी अनलकी सॉरी मखोई लकी नंबर हाइबलिटी अमसुंग अनलकी नंबर हाइबलिटी मखोई नंबर पुनमक लोइना बैलेंस तौर नंबर पुनमक लोइना चानै मखोई कनो लकी अखोई नंबर हाइ तारगदि को अदुना व्यूअर्स सिंग करिगुम्बा ई वीडियो से नखोइदा खरगा चानबो ओइबो तारगदि बस हाइदि आइना हाइबसे नखोइदा चानबो तारगदि आई कमेंट सेक्शन दा नखोइ कमेंट सिंग थंबिरमो हाइना मसिमदंग दे रिक्वेस्ट नखोइ कमेंट सिना इंगोंदसु अमैना हाइदि नुवाइजो पोक्चबा हाइबो तारे नखोइ चानै चानदि हाइबदो आइना सुखा पामजबा हाइबो तारे खंगिंबसे अदुदुना आइगी वीडियो से करिंबा नखोइना करिंबा पेनबी तारगदि अमुका हन्नै हारमगे आई वीडियो से यारि मखैदि शेयर तौबियो को शेयर तौबा हाइबसे इसातना जिंगमनतना नसाइगी मरु पांग खंगदे नत्रगा ई मरी मता खंगदे शेयर तौबिबा तारदि आइना हाइबा सिंगसे मखोजु खजितंग ओइना मखोगी लाइफ पाथ से खजितंग ओजु खंगबा ngamba मखोजु खजितंग कानाबा लौबा यानबगी दमक्ता को मखोजन शेयर तौबियो हाइना मसिमदंग आइना पंजाबने अदो मथंगी नेक्स्ट एपिसोड दा आई अंकुम अनोबा नंबरंग आई पुर लाक्सगनी ngasi दमक्ता दि मतंग असिदा आई लोइसनजरगे हाइना मैम फमदा आइना हाजर थैंक यू